ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤꯗ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯐ꯭ꯔꯤꯗ ꯃꯥꯡꯉꯨꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯝꯄꯇꯤ ꯊꯝꯐꯝ ꯀꯥꯅꯤ ꯁꯤꯕꯥ ꯅꯤꯉꯣꯜ ꯖꯣꯒꯥ ꯇꯧꯔꯛꯑꯒ ꯁꯤꯗꯩꯗ ꯐꯝꯃꯒ ꯀꯩꯅꯣ ꯍꯣꯏ ꯃꯥꯅ ꯃꯣꯕꯥꯏꯜꯗ ꯀꯟꯅ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯖꯣꯒꯥ ꯁꯥꯏꯁꯤꯒ ꯁꯨꯝ ꯃꯥ ꯖꯣꯒꯥ रामदेव की है नहीं है ini di sini terasa ini kunjang nih betul oh selo no hello oi drama mana लम्बी फाजो थमोगी तिलंगा लंचा तकीसी की हौदन थारबम ꯃꯌꯥꯝ ꯍꯟꯗꯛ ꯏꯁꯤꯡ ꯊꯨꯝꯖꯟꯕꯗꯣ ꯁꯦꯡꯗꯣꯛꯄ ꯂꯣꯏꯁꯜꯂꯦ ꯁꯨꯝ ꯆꯪꯕ ꯈꯣꯠꯄꯗꯤ ꯁꯨꯝ ꯌꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯁ꯭ꯋꯥꯏꯁꯦ ꯐꯣꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯅꯞ ꯂꯥꯎꯅ ꯂꯩꯔꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣ ꯕꯣꯛꯁ ꯗꯂꯥꯟ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯑꯃ ꯀꯟꯅ ꯇꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯊꯪ ꯍꯟꯗꯛ ꯕꯣꯔꯤꯁꯥꯗ ꯑꯃꯨꯛ ꯆꯪꯉꯛꯑꯁꯨ ꯁꯨꯝ ꯂꯨꯅ ꯅꯥꯟꯅ ꯏꯁꯤꯡꯗꯣ ꯆꯪꯖꯔꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯥ ꯑꯗꯨ ꯄꯣꯂꯤꯁꯦ ꯃꯥ ꯀꯥꯔꯄꯦꯠ ꯊꯥꯔꯅꯤ ꯍꯥꯏꯌꯦ ꯏꯀꯣꯝ ꯀꯣꯝ ꯂꯧꯊꯣꯛꯄꯗꯨꯕꯨ ꯋꯥꯅ ꯆꯣꯔꯣ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏ ꯒꯣꯗ꯭ꯔꯦꯖ ꯂꯣꯏꯔꯦ ꯌꯥꯜꯃꯤꯅꯥ ꯃꯈꯥ ꯆꯤꯡꯉꯨꯅꯤ ꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯁꯦ ꯂꯣꯏ ꯀꯦꯟꯗꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯅ ꯂꯣꯏꯔꯦ ꯕꯣꯛꯁ ꯃꯆꯜꯂꯤꯅꯦ ꯅꯪꯗꯤ ꯖ꯭ꯋꯥꯔ ꯀꯥꯔ ꯑꯗꯨ ꯂꯩ ꯌꯥꯅꯤꯅꯦ ꯑꯅꯧꯕ ꯍꯟꯕ ꯍꯧꯔꯛꯑꯕ ꯑꯅꯧꯕ ꯅꯠꯇꯦ ꯍꯥꯟꯅ ꯁꯤ ꯆꯥꯎꯗ꯭ꯔꯤꯉꯩꯗ ꯍꯟꯈꯤꯕ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤꯁꯦ ꯌꯥꯝꯅꯗꯤ ꯂꯩꯕꯥꯛꯇ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯂꯩꯕꯥꯛ ꯄꯤꯕꯤꯔꯛꯏꯃꯤꯅꯦ ꯑꯗꯨꯅ ꯊꯤꯠꯂꯒ ꯇꯩꯔꯣ ꯂꯩꯇ ꯅꯪꯁꯤꯗꯤ ꯌꯥꯝ ꯂꯩꯔꯤꯅꯦ ꯈꯨꯟꯍꯥꯎꯗꯨꯗꯤ ꯈꯨꯟꯍꯥꯎꯗꯨꯅ ꯅꯝꯊꯜꯂꯒꯅꯦ ꯋꯥꯏꯗ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯆꯥꯜꯃꯤꯔꯥꯅꯤ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯕꯅꯤꯗ ꯑꯗꯣ ꯐꯖꯅ ꯊꯝꯕꯗꯣ ꯉꯝꯖꯗ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯄꯦꯔꯦꯅ ꯇꯧ ꯑꯁꯤꯒꯨꯝ ꯎꯇꯤ ꯆꯥꯅꯤ ꯍꯥꯏꯅ ꯀꯃꯥꯏ ꯎꯇꯤ ꯉꯔꯥꯡ ꯅꯣꯡ ꯆꯨꯏꯅꯦ ꯉꯔꯥꯡ ꯅꯣꯡ ꯆꯨꯏꯅ ꯉꯁꯤꯁꯨ ꯆꯨꯗꯧꯔꯤ ꯃꯥꯜꯂꯦ ꯎꯇꯤꯒꯤ ꯍꯋꯥꯏ ꯇꯤꯡꯁꯜꯂꯨꯔꯒ ꯐꯖꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯤꯅꯦ ꯑꯗꯨꯒꯅꯤꯅꯦ ꯀꯥꯞꯄꯤꯁꯦ ꯇꯨ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯂꯦꯝ ꯑꯣꯏꯃ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯂꯦꯝ ꯃꯥꯡꯗ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤꯗ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯂꯥꯏꯔ ꯃꯆꯥ ꯄꯨꯟꯁꯤ ꯐ꯭ꯔꯤꯗ ꯃꯥꯡꯉꯨꯔꯤ ꯋꯥꯎ ꯋꯥꯠ ꯅꯥꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯥꯔꯦ ꯅꯪꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤꯗꯣ ꯑꯁ ꯈꯟꯅꯤ ꯂꯩꯔ ꯌꯨꯝꯗ ꯕꯨꯠꯂ ꯄꯨꯊꯕ꯭ꯔꯥ ꯈꯪꯗꯦ ꯎꯆꯤ ꯃꯌꯥꯝꯅ ꯈꯣꯠꯇ꯭ꯔꯛꯄ ꯂꯩꯕꯥꯛ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯕꯨ ꯑꯝꯕꯥꯅꯤꯅꯒ ꯐꯪꯉꯝꯒꯗ꯭ꯔꯅꯤ ꯑꯝꯕꯥꯅꯤꯅꯒ ꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦ ꯊꯤꯟꯒꯅꯤ ꯅꯕꯨꯛꯇꯨꯒ ꯁꯤꯅ ꯊꯤꯟꯒꯅꯤ ꯈꯪꯉꯨ ꯅꯪ ꯀꯜꯂꯛꯑꯝꯒꯅꯤ ꯑꯝꯕꯥꯅꯤꯅꯒ ꯎꯏꯃꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯣꯏ ꯄꯨꯟꯁꯤꯁꯦ ꯀꯥꯏꯅ ꯅꯉꯣꯟꯗ ꯂꯥꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯩ ꯌꯥꯜꯂꯤꯉꯩ ꯃꯥꯅ ꯃꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯤꯗ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯂꯥꯛꯄꯗꯒꯤ ꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯝꯃꯦ ꯍꯣꯏ ꯏꯁꯣꯔꯅ ꯖꯍꯥ ꯇꯧꯕꯗ ꯐꯩꯌꯦ ꯈꯟꯗꯣꯛꯅꯦ ꯍꯟꯗꯛ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯅꯨꯄꯤ ꯑꯃ ꯄ꯭ꯂꯦꯟ ꯅꯪꯍꯧꯗ꯭ꯔꯤꯉꯩꯗ ꯃꯄꯨꯟꯁꯤ ꯍꯤꯡꯍꯧꯔꯤꯗꯣ ꯎꯗ꯭ꯔꯣ ꯑꯩꯈꯣꯏꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯑꯗꯣ ꯀꯅꯥ ꯈꯪꯉꯤ ꯅꯪꯁꯨ ꯄꯩꯁꯥ ꯊꯣꯛꯄ ꯀꯔꯣꯔꯄꯇꯤ ꯑꯃꯗ ꯂꯩꯔꯒꯁꯨ ꯅꯄꯨꯟꯁꯤꯗ ꯅꯃꯤꯠ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯎꯕꯒ ꯐꯨꯕꯒ ꯅꯦꯠꯄꯒꯗ ꯐꯪꯉꯝꯃꯗꯤ ꯅꯪ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯝꯄꯇꯤ ꯊꯝꯐꯝ ꯀꯥꯅꯤ ꯃꯌꯥꯝ ꯗꯀꯥꯇꯤ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯌꯨ ꯆꯪꯉꯛꯄꯒ ꯍꯌꯦꯡ ꯗꯀꯥꯇꯤ ꯆꯪꯕꯤꯔꯛꯑꯒꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯄꯨꯅꯤꯡꯉꯥꯏ ꯂꯩꯕꯥꯛ ꯑꯣꯏꯅ ꯍꯥꯞꯀꯅꯤ ꯅꯠꯇꯦ ꯗꯀꯥꯇꯤꯅ ꯆꯪꯕꯤꯔꯛꯑꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯟꯅ ꯆꯪꯕꯤꯔꯒ ꯁꯤꯒꯤ ꯕꯣꯛꯁ ꯍꯥꯟꯅ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯊꯝꯖꯔꯤꯕꯅꯤ ꯂꯩꯕꯥꯛ ꯈꯔ ꯑꯍꯦꯟꯕ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯤꯒꯦ ꯃꯉꯥꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤꯅꯤ
ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒꯥ ꯗꯦꯅꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯟꯗꯣꯞꯇ ꯌꯣꯒꯥ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯌꯣꯒꯥ ꯇꯧꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯑꯝꯃꯒ ꯌꯣꯒꯥ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤꯀꯣ ꯇꯧꯔꯣ ꯁꯤ ꯇꯧꯔꯁꯦ ꯍꯥꯏ ꯂꯩꯕꯗꯣ ꯂꯩꯕ ꯃꯑꯣꯡ ꯇꯥꯏ ꯂꯩꯔꯣ ꯑꯩ ꯀꯌꯥ ꯂꯧꯔꯒꯦ ꯋꯥ ꯑꯩꯈꯣꯏꯁꯤ ꯂꯦꯡ ꯐꯜꯂꯅꯤ ꯏꯆꯦ ꯕꯤꯅꯥꯅꯤ ꯂꯦꯡ ꯌꯥꯝ ꯁꯨꯄꯤ ꯀꯥꯏ ꯌꯥꯝꯅ ꯕ꯭ꯂꯥꯎꯁ ꯁꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯥꯏ ꯅꯪ ꯐꯟꯗ꯭ꯔꯣꯃꯤ ꯑꯗꯩꯗꯤ ꯄꯨꯛ ꯁꯤꯟꯅꯕꯒꯤ ꯖꯣꯒꯥꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯛ ꯁꯤꯗꯅꯤ ꯄꯨꯛꯀꯤ ꯇꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯖꯣꯒꯥ ꯇꯧꯗꯣꯏꯁꯦ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯔꯐꯦꯛꯅꯦꯕ ꯈꯥꯂꯤ ꯄꯨꯛ ꯁꯤꯗꯅꯤ ꯄꯨꯛꯇꯤ ꯌꯥꯗ꯭ꯔꯦ ꯀꯥꯏ ꯅꯤꯡꯗ ꯈꯪꯉꯕ ꯏꯆꯦ ꯅꯪ ꯇꯧꯖꯦꯒꯦ ꯅꯪ ꯇꯧꯖꯦꯒꯦ ꯐꯪꯕ ꯅꯤꯡꯗꯣ ꯐꯪꯗꯣꯏ ꯐꯪꯉꯦꯅ ꯑꯗꯣ 이제 너무 더워 방 보죠. 방도야 인절로 아니면 아무도 인절로 빨리 인절로 와야 방에도. 이제 저기야 너무 더워 그래. 방보라. 와이 마시디 가요. 방바닥이 너무 많이 그림 나는다 이니. 어디제? 아직 저가 떠라 이니. 제 시바닝 원 저가 떠라가 제자 파마가 그는 와이 마야 무발라 깨나 두고 제가 이거는. 아 로이라 마기 저가 사이가 좀. 마 저가 좀 해줘 좀 받아 안 쏘니. 한번 콜라 더 이거 한번 콜라 방아 이거 많이 좀 되거냐. 한 번도 그만 주라 이게. 펌버기. bismillah 펌자. 또 와라. 펌버 저가 또 그러면. 펌버 쿠키. 아 까노니 씨 रामदेव की बचन पी. रामदेव का फादो राम ता तुम लगाई दे मौना में आज पुछला लु रोय ना दुआ रामदेव की तबोने अना एक लोई कोई आमी पुकी का ठीक है दुई तो ये साइनस की काम अलग ही फरक डाल दी ना तो नमा में लगा मार सब कुछ नतनी खुदा कनी ini kok kayak gini. Tadi. Rumila na tahu ne. Rumila na jeng. Sopita Rumila na. Ramdev की बच्चन पीने ताई. अमा से कोई थी. तारो जेंगे. से रामदेव की बच्चन पीनी. मां रामदेव में थारे ही ना बात करना लगाई दा. कोई मौलाम ने हमसे बुक छिला लुचवाई ना. तारो जेंगे. नंग सिंग ले मबुक तो है ले ओए भाई ये करेंगे नंजबा तवगे काय का कापी तो ने अदुना दा बात ये नहीं ताऊ मांग न दंगी अदुना मिदी दा ngame ni ओए nang nai sai mong da mong ka ta la wa अतई दांग लो ấy đi nè thầy rốt tôi kia nè thầy rốt tôi nè thầy rốt kia sáng tôi cái nè thầy tôi cái nè sân thay tôi rồi ôi đâu có đi không đi lên lòng nữa đi sân thay đó là thầy kia nè thầy nè lên lòng đi ôi chúng ta cái thằng tao rồi cái đi mai rồi nhá cái đi mà không đi nanti pagi nanti sih kan sih mau nih apa saya udah kayak apa anh thay cái problem này nè anh đã khăng rồi anh đã anh nói còn gì đâu không anh lão đi không biết cũng là cái này anh đi đâu rồi tôi có cái mà tôi có đi chơi khoang nào bên này nó khoang nào bên bắt đầu này có khai cũng hiếp cái sáng tao cái này không mình sẽ đây được khoang nào được không mình sẽ đây được không mình là cái mày nó thay rồi này à có ấy mình bị cái kiểu này 남자 로이 하는 거 먹냐 봐. 제스만. 안 나도 오늘 저희 아점 미도 우리 점점 와리 니 하는 이도 로 나도 오늘 들어라. 제. 오늘 가만히 로네. 이마. 이마다 나. 미안해. 한민이는 바로 오늘 하는 놈들이. 어이 마 시바. 지나자 내려. 진짜 돼. 나 진짜 돼. 인자 이기도. 말도 안 되고.
他们个胖的没穿噻，哎呀，是，有意思。他看这个，是现在。em nói chuyện là khoan khoan này หลายคนเนี่ยเอาไว้หลายคนก็ได้ออกจากนะทำใหญ่ทำ ผมไม่เสร็จเลย 谢谢，哎，还是谈个皮豆，还谈个来的那个，陪伴你还这么了对不？跟他讲老的，老的说，然后空老的那屋了， 한강 시라가 어디 장 말이야 그냥 스마일 스마일 오pen 거 스마일 저러 되는 거 现在没见没看， 네 스마일 저 다해 도 되냐 봐 有那个穿着当挺来的。 승아 밑에 봐 그래 또 돼.啊，现在这个名字，明显明显看得见。我干嘛？跟着那个什么人来就都带。那咋了不？啦啦啦啦啦。那cái gì đâu chứ nào? Tao tôi muốn rong này đi nè. 거기 반에 장노 cái gì nào? Người hen bà xin phải xin mai sao? 해 맛있는 거. Ồ, yang cái người nói bà. Đây đây đi. Nang nang yapam ba ni ha? Ako'y di dạng sa slim figure kasi sang kasi 거기 slim 이제 ka. 진짜 밤 저부터. Ha, wasa. 강민은 양 와제 봐. Ako'y slim figure se semdagi sini khali se. 아코이 뭐 노이 비치. 야 밤 밤 잡아도. 저부터. 강민은 양 와제부터. Figa sina ako'y gumbagi chagadaba pise nangna ani gumba set ke sine bana hai se. 아두니 봐. 너네 디센트라 서 너네 군장니 프로. Oh, say lo no hello. Ôi, drama mà. Drama ni coi ni. Ai chứ này hả nước ngủ gì cả tăng phải khoang nào. Hà Nội phi đam tu lu tầm độ. Ôi nào nữa. Xì đồ là sọ, là xuân nó mấy xinh. Thật ra. Xuân nó mấy xinh. À, có sao đi.